everyone, welcome back to my channel, Manipuri Talents. Good morning, everyone. Uh, ngasidi bukil practice bukil exercise tawuni. ꯑꯩꯒꯤ 1, 2, 3, 4, 5, 6, 7, 8, 9, 10. 8, 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, and 10. So reverse 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3,
4, 5, 6, 7, 8, 9, 10. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. One, two, three, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26.
Ah. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 9. Nang haneba kay kya? Matanok kya kya? 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 4, 7. Thank you, everyone. Hi, Toby. Toby. Hi, Mama Hana. Tenagrabran Kanjay. I life Amatasu. Toby is a Mrs. Taram Mumali. I soon can with This is it. Something. Love what my good bang. It's a sack boogie. It's a sack ponatico sum. Consenzi. No, I know one. Can I also know I know one. Ngang boy, shark boy. Kuman B1 Hi. Kuman Jisu. Kuman Jisu. Mrs. I like the Mrs. Tabir Kramalico. Toby Akrabana Kale Aduga Kumanzu Yaugrabana Kale, I Mrs. Mother, like a mother, Mrs. Tabir Kibani. Thank you, Tobina. Nang life sa ay nung tigi yang maneba do lalo sa laga hektar layram bo. Ay kay kung kanda su yam tiena thaba su life sa yawe adu duga sang na thaba su yawe. Ay se hana di pung walking ayuki se. Ay pung mani makai degi walking chelam meba ayuki. Ado sum
ꯑꯉꯥꯡꯈꯩ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯀꯤ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯈꯔ ꯈꯔ ꯇꯥꯛꯄꯤꯌꯣꯅ ꯑꯌꯨꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯕꯩꯅ ꯍꯥꯏꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯥꯛꯄꯅꯦ ꯑꯗꯨꯗꯩꯗꯨꯗ ꯑꯌꯨꯛ ꯉꯟꯅ ꯆꯦꯟꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ 4:30 ꯏꯪꯊꯝꯊꯥ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥꯒ ꯑꯁ ꯍꯧꯒꯠꯄꯗ ꯐꯃꯨꯡꯗꯩ ꯍꯧꯒꯠꯄꯁꯤꯅꯤꯀꯣ ꯕ꯭ꯂꯥꯡꯀꯦꯠꯀ ꯂꯨꯝꯅ ꯁꯨꯞꯄꯝꯕꯗꯒꯤ ꯂꯧꯊꯣꯛꯄꯁꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯕ ꯁꯨꯝ ꯂꯝꯖꯦꯟꯁꯦ ꯁꯨꯝ ꯆꯦꯟꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯪꯉꯁꯨ ꯏꯪꯅ ꯑꯗꯨꯝ ꯈꯥꯡꯉꯒ ꯆꯦꯜꯂꯝꯃꯦ ꯑꯩ ꯈꯣꯡꯖꯣꯝꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯂꯩꯕꯩꯗꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯌꯨꯛꯇ ꯉꯟꯅ ꯉꯟꯅ ꯑꯩ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯔꯝꯃꯦ ꯉꯟꯅ ꯉꯟꯅ ꯆꯦꯜꯂꯒ ꯁꯨꯝ ꯑꯩꯅ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯕꯗꯤ ꯁꯨꯝ ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯖꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯩꯁꯤꯗꯤ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕꯒꯤ ꯑꯩꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯖꯔꯤꯁꯦ ꯃꯌꯥꯝꯁꯤꯅ ꯆꯦꯟꯕ ꯇꯝꯕꯤꯒꯅꯨ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯕ ꯇꯝꯕꯤꯒꯅꯨꯅ ꯁꯨꯝ ꯄꯤꯖꯕꯅꯤꯗ ꯍꯦꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯤ ꯐꯩꯁꯤ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯃꯨꯛ ꯂꯥꯏꯐ ꯊꯥꯖꯩꯁꯤꯅ ꯁꯨꯝ ꯎꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯆꯦꯜꯂꯤꯅꯦ ꯑꯗꯨꯝ ꯆꯣꯡꯉꯤꯅꯦ ꯑꯗꯨꯏꯗꯤ ꯃꯥꯅ ꯉꯝꯃꯒ ꯑꯩꯒꯤꯁꯨ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯣꯝ ꯑꯗꯣꯝꯁꯨ ꯁꯥꯖꯦꯜꯗꯤ ꯀꯟꯅ ꯇꯧꯔꯛꯑꯒꯗꯤ ꯌꯨꯝꯗ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯗꯨ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯍꯟꯖꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯝꯖꯕ ꯑꯩꯒꯤ ꯂꯥꯏꯐ ꯁꯨꯝ ꯊꯥꯔꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯋꯥꯈꯜ ꯆꯦꯟꯖ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯂꯝꯖꯦꯟ ꯆꯦꯟꯅꯤꯡꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯐꯥꯎꯅꯕꯩ ꯈꯛꯇ ꯄꯤꯖꯕ ꯋꯥꯅꯤꯗ ꯀꯩꯝꯇ ꯑꯍꯦꯟꯕ ꯀꯩꯝ ꯂꯩꯖꯗꯦ ꯁꯨꯝ ꯍꯛꯆꯥꯡ ꯇꯨ ꯈꯨꯃꯟꯁꯦ ꯑꯩꯅ ꯈꯟꯖꯕꯗꯨꯅꯦꯕ ꯊꯣꯏꯕꯤꯒ ꯈꯨꯃꯟꯒꯁꯦ ꯂꯥꯏꯐꯇ ꯂꯥꯛꯈ꯭ꯔꯕ꯭ꯔꯅ ꯑꯩ ꯈꯜꯂꯦꯕ ꯑꯗꯣ ꯈꯨꯃꯟꯅ ꯍꯥꯏꯕꯤꯔꯛꯑꯦ ꯂꯥꯛꯈ꯭ꯔꯦꯅ ꯊꯣꯏꯕꯤꯅ ꯅꯣꯛꯇꯕ ꯀꯨꯏꯔꯦ ꯏꯁꯩ ꯁꯛꯂꯣ ꯑꯩ ꯅꯣꯛꯀꯦ ꯀꯃꯦꯗꯤꯌꯥꯟ ꯑꯣꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯂꯥꯁꯇ ꯑꯩꯁꯦ ꯑꯁ ꯈꯨꯃꯟꯒꯤ ꯏꯁꯇꯤꯛꯀꯔꯔ ꯏꯃꯣꯖꯤꯒ ꯑꯃ ꯊꯥꯔꯛꯏꯁꯦ ꯀꯌꯥꯗꯤ ꯄꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯇꯟꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯇꯜꯂꯝꯃꯤ ꯑꯩꯁꯨ ꯈꯨꯠꯇꯜꯂꯝꯅꯤꯗ ꯑꯩꯁꯨ ꯂꯝꯖꯦꯟ ꯆꯦꯟꯒꯦꯒ ꯈꯟꯕꯁꯦ ꯁꯥꯖꯦꯜ ꯇꯧꯒꯦꯅ ꯈꯟꯕꯁꯦ ꯑꯁ ꯍꯌꯦꯡꯗꯩ ꯐꯖꯅ ꯍꯧꯔꯒꯦꯅ ꯑꯁ ꯐꯖꯅ ꯍꯧꯔꯒꯦꯅ ꯍꯌꯦꯡꯗꯒꯤꯅ ꯁꯨꯝ ꯇꯧꯕ ꯑꯗꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯤ ꯁꯨꯝ ꯆꯥꯔꯛꯇꯕ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯦꯗꯤ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯤ ꯁꯨꯝ ꯆꯥꯁꯤꯜꯂꯛꯇꯕ ꯑꯗꯒꯤ ꯈꯤꯇꯪ ꯃꯨꯞꯃꯦꯟ ꯑꯃ ꯇꯧꯕꯗꯁꯨ ꯃꯨꯞꯃꯦꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯛꯆꯥꯡꯁꯦ ꯂꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯤ ꯑꯃ ꯇꯧꯕꯗꯣ ꯑꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯈꯤꯇꯪ ꯍꯦꯛ ꯃꯐꯝ ꯆꯥꯈꯤꯗꯕꯗ ꯍꯦꯛꯇ ꯅꯥꯕ ꯑꯗꯒꯤ ꯁꯨꯝ ꯐꯝꯖꯜꯂꯒ ꯍꯧꯒꯠꯂꯛꯄꯗꯒꯨꯝꯕ ꯕꯪꯒꯨꯝꯕ ꯂꯥꯎꯔꯛꯄ ꯀꯨꯏꯅ ꯐꯝꯖꯤꯟꯕꯒꯤ ꯋꯦꯠ ꯌꯥꯝꯕꯒꯤ ꯑꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯊꯣꯏꯕꯤ ꯇꯟꯕꯩ ꯁꯔꯨꯛꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯌꯨꯛ ꯍꯧꯒꯠꯄ ꯇꯟꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯖꯦꯜ ꯇꯧꯕ ꯇꯟꯕꯁꯤꯅ ꯍꯌꯦꯡ ꯂꯤꯁꯤꯡ ꯈꯨꯖꯤꯡ ꯑꯣꯏꯔꯒꯅꯤ ꯃꯤꯁꯨ ꯆꯦꯟꯅꯕ ꯏꯁꯥꯁꯨ ꯋꯥꯕ ꯂꯥꯏꯌꯦꯡꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯁꯥꯖꯦꯜ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯅꯥꯅꯤ ꯇꯧꯕꯇꯕꯨ ꯅꯥꯔꯒꯁꯨ ꯊꯨꯅ ꯐꯔꯛꯄꯒꯤ ꯆꯥꯟꯁꯇꯨꯗꯤ ꯁꯤꯅ ꯈꯔ ꯋꯥꯡꯒꯗ꯭ꯔꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯑꯗꯣ ꯊꯦꯡꯊꯈꯤꯅꯕꯅꯤ
ꯍꯦꯛꯇ ꯖꯣꯕ ꯖꯣꯕ ꯍꯦꯛꯇ ꯍꯧꯖꯤꯟꯁꯤ ꯊꯣꯏꯕꯤꯁꯦ ꯀꯩꯕ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯣ ꯅꯣꯛꯇꯕ ꯀꯨꯏꯔꯦ ꯏꯁꯩ ꯁꯛꯄꯩ ꯑꯝꯇ ꯅꯣꯛꯀꯦ ꯇꯥꯔꯒꯦ ꯍꯧꯔꯁꯤ ꯅꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯣ ꯑꯩꯁꯦ ꯁꯥꯔꯦꯒꯃꯥꯒ ꯂꯥꯎꯕꯁꯦ ꯁꯨꯝ ꯂꯥꯎꯕꯗꯩ ꯍꯩꯗꯣꯛꯈ꯭ꯔꯗꯤ ꯊꯣꯏꯕꯤ ꯅꯪ ꯅꯣꯛꯅꯕ ꯂꯩꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯇꯣꯄꯤꯛ ꯑꯝꯇꯪꯗꯤ ꯄꯨꯊꯣꯛꯑꯝꯃꯨꯀꯣ ꯍꯌꯦꯡ ꯑꯩꯅ ꯁꯥꯔꯦꯒꯃꯥ ꯂꯥꯎꯕꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯊꯣꯛꯈꯤꯗꯅ ꯅꯣꯛꯅꯕꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯔꯛꯇꯗꯅ ꯍꯌꯦꯡ ꯐꯔꯛ ꯇꯥꯅꯤ ꯑꯗꯨ ꯇꯣꯄꯤꯛ ꯑꯝꯇꯪ ꯄꯨꯊꯣꯛꯑꯝꯃꯨ ꯁꯨꯝ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯅꯕ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯌꯣꯝꯁꯦ ꯈꯔ ꯆꯨꯝꯗ꯭ꯔꯤꯕꯅꯤꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗ ꯌꯥꯅꯕ ꯁꯤꯒꯤꯁꯦ ꯀꯩꯅꯣꯒꯤꯗꯨꯅꯦ ꯈꯣꯡꯖꯣꯝꯒꯤ ꯄꯤꯂꯔ ꯂꯩꯕꯗꯣ ꯑꯍꯨꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯑꯗꯨꯗꯨꯅꯦ ꯁꯤꯗ ꯎꯔꯤꯁꯤ ꯏꯁꯇ꯭ꯔꯦꯠ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯁꯤꯗꯩꯗ ꯅꯨꯃꯤꯠꯂꯩ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯌꯥꯝ ꯐꯖꯅ ꯊꯣꯏꯕꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯈꯣꯡꯖꯣꯝꯒꯤ ꯁꯤꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯁꯦ ꯏꯅꯧ ꯅꯧꯕꯗ ꯂꯥꯛꯄꯤꯔꯝꯃꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯂꯥꯛꯄꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯄꯤꯔꯣ ꯌꯥꯝ ꯐꯖꯔꯝꯅꯤ ꯌꯥꯎꯁꯪ ꯃꯌꯥꯁꯨ ꯑꯣꯏꯔꯦ ꯌꯥꯝ ꯐꯖꯔꯝꯅꯤ ꯑꯗꯨꯒ ꯈꯨꯃꯟꯁꯨ ꯂꯥꯛꯄꯤꯔꯝꯃꯒꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯛꯄꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯠ ꯂꯩꯒ ꯐꯖꯅ ꯁꯥꯠꯂꯕꯅꯦ ꯌꯥꯝ ꯐꯖꯅ ꯂꯥꯛꯄꯤꯔꯣ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯐꯖꯔꯕꯅꯤ ꯁꯨꯝ ꯑꯩ ꯑꯅꯛꯄꯗ ꯂꯩꯕ ꯑꯩꯒꯤ ꯐꯖꯕꯗ ꯁꯨꯝ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ ꯑꯣꯀꯦ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯏꯁꯇꯦꯟ ꯂꯩꯖꯔꯦ ꯁꯤꯅ ꯃꯈꯥ ꯊꯪꯕ ꯏꯁꯇꯦꯟ ꯁꯤꯅ ꯃꯊꯛ ꯊꯪꯕ ꯏꯁꯇꯦꯟ ꯍꯧꯔꯁꯦ ꯏꯁꯇꯦꯟꯁꯦ ꯐꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯤ ꯂꯥꯏꯠꯇꯤ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜ ꯂꯥꯏꯠ ꯂꯩꯖꯔꯦ ꯑꯣꯀꯦ ꯂꯩꯆꯤꯜ ꯊꯥꯏꯔ ꯀꯩꯅꯣ ꯄꯨꯡ ꯉꯧ ꯉꯧꯁꯜꯂꯛꯏꯁꯨ ꯃꯩꯈꯨꯔ ꯂꯩꯆꯤꯜꯂ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯈꯔ ꯈꯔ ꯁꯥꯡꯅ ꯊꯥꯔꯛꯑꯒꯦ ꯁꯨꯝ ꯊꯣꯏꯕꯤꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯈꯨꯃꯟꯅꯁꯨ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯤ ꯀꯣꯃꯦꯟ ꯇꯧꯕꯤꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯇꯧꯕꯤꯕ ꯑꯗꯣ ꯂꯥꯏꯚ ꯈꯔ ꯁꯥꯡꯅ ꯊꯥꯔꯒꯦ ꯊꯣꯏꯕꯤ ꯑꯩ ꯀꯝꯄꯜꯁꯔꯤ ꯄꯨꯡ 8 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯄꯨꯡ 8 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯩꯗꯤ ꯑꯗꯨꯝ 8 ꯈꯤꯇꯪ ꯍꯦꯟꯕ 8ꯇꯩꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ 8 ꯈꯤꯇꯪ ꯍꯦꯜꯂꯒꯁꯨ ꯑꯗꯨꯋꯥꯏꯗꯩꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯑꯩ ꯁꯟꯗꯦꯗꯗꯤ ꯉꯜꯂꯛꯀꯅꯤ ꯁꯟꯗꯦꯗꯗꯤ ꯉꯟꯗꯣꯏꯅꯤ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ 8 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯍꯧꯖꯔꯒꯦ ꯑꯗꯨ ꯄꯣꯝꯒꯤ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯒ
sa ni da pa ni da pa ma ga ri sa re ga ma pa da ni sa re ga ma pa da ni sa ni da pa ma ga re sa ni da pa ma ga re sa re ga ma pa da ni sa re ga ma pa da ni sa ni da pa ma ga re sa ni da pa ma ga re sa re ga ma pa da ni sa re ga ma pa da ni sa ni da
ga ma ma pa pa da da ni nis pa da pa da pa da ni pa sa re ga ma pa da ni pa da sa re ga ma pa da ni sa re ga ma pa da da ni sa sa ni da pa pa ma ga re sa ꯅꯣꯠꯀ ꯄꯨꯡꯁꯣꯏ ꯁꯣꯏꯒꯦ ꯇꯧꯔꯤꯁꯦ ꯁꯨꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔ sa re ga ma pa da ni da ni sa ni da pa ma ga re sa re ga ma pa da ni da ni sa ni da pa ma ga re sa re ga ma pa da ni sa ni da ma ga re sa एक हाइजेनबू Thank you everyone. So ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯏꯕꯤꯅ ꯑꯞꯗꯦꯠ ꯇꯧꯕ ꯂꯥꯛꯇꯣꯏꯅꯤꯍꯦ ꯑꯩ ꯌꯥꯎꯁꯪ ꯃꯄꯥꯟ ꯊꯣꯛꯑꯣꯏ ꯑꯗꯨꯅ ꯍꯦꯛ ꯐꯩ ꯑꯗꯨꯅꯤ ꯍꯧꯔꯣ ꯊꯣꯏꯕꯤ ꯍꯧꯔꯕꯅꯤ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯇꯩꯒꯅꯤ ꯋꯥꯟ ꯅꯪ Thank you very much Manipur I'm not sure if this is true or not, but I'm sure it's true. I'm sure it's true, and I'm sure. I to echo live up. Lake. Yeah, in forward. Bro Thobi, Lord is not following. You want? Thobi is Manipur da layira. Oh, thank you very much Manipur. Thobi is Manipur da layira. Do the khangre ko. Ado bro kuman yausang tholo ya mi yausang tholo ya di kamain appear ta deno. Yausang tholo ga budi yausang thalaga budi. That by the means some yausang matam da haitare ko.
ꯊꯦꯡꯅꯔꯗꯤ ꯁꯨꯝ ꯅꯤꯌꯣꯝ ꯆꯨꯝꯕ ꯃꯑꯣꯡꯗ ꯑꯕꯦꯔ ꯇꯩꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯤꯅ ꯑꯩꯅ ꯇꯩꯔꯣ ꯍꯥꯏꯕꯃꯛꯇꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯤꯒꯤ ꯏꯁꯀꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯃꯥ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯣꯏꯔꯝꯕ ꯌꯥꯕꯗꯨꯕꯨ ꯈꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯒꯤ ꯊꯣꯛꯄ ꯇꯟꯕ ꯃꯤꯗꯗꯤ ꯌꯥꯎꯁꯪ ꯑꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯛꯅꯤꯡꯗ꯭ꯔꯒꯗꯤ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪꯗ ꯑꯕꯦꯔ ꯇꯩꯅꯕ ꯌꯥꯏ ꯁꯤꯕꯨꯗꯤ ꯆꯨꯝꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯊꯣꯛꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯑꯕꯦꯔ ꯇꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯊꯣꯏꯕꯤꯒ ꯈꯨꯃꯟꯒꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯃꯦꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚꯀꯤ ꯁꯨꯃꯥꯏꯅ ꯆꯥꯠꯇ ꯑꯗꯨꯝ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯩ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯁꯥꯃꯤꯟꯅꯗꯅ ꯁꯨꯝ ꯄꯨꯛꯃꯦꯟ ꯄꯥꯡꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯑꯩ ꯁꯟꯗꯦꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯉꯟꯅ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯅꯠꯇꯕꯁꯤꯗꯗꯤ ꯑꯌꯨꯛꯀꯤ ꯁꯟꯗꯦ ꯅꯨꯃꯤꯠꯀꯨꯝꯕ ꯅꯠꯇꯕꯁꯤꯗꯗꯤ ꯑꯩ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏ ꯑꯣꯏꯔꯁꯨ ꯑꯗꯨꯋꯥꯏꯗꯒꯤ ꯃꯔꯛꯁꯤꯗꯗꯤ ꯄꯨꯡ 8ꯇꯩꯅ 8:30 ꯍꯣꯏ ꯊꯦꯡꯉꯕꯗ 8:30 ꯕꯣꯛꯀꯤ ꯃꯅꯨꯡꯗ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯊꯥꯅꯕ ꯇꯧꯖꯔꯛꯑꯅꯤ ꯑꯗꯣ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯄꯤꯕ ꯆꯥꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕ ꯑꯗꯒꯤ ꯑꯃꯗꯤ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯝ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣই ꯄꯨꯟꯅ ꯅꯥꯗ ꯌꯦꯛꯇꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯑꯒ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯚꯣꯀꯦꯜꯒꯤ ꯑꯣꯏꯕ ꯑꯩ ꯈꯤꯇꯪ ꯂꯥꯎꯊꯣꯛꯄ ꯈꯣꯠꯄ ꯈꯤꯇꯪ ꯇꯧꯖꯈꯤꯒꯦ ꯑꯗꯨꯕꯨ ꯂꯥꯏꯚꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯦꯠꯁ ꯁ꯭ꯇꯣꯞ ꯐꯣꯔ ꯇꯨꯗꯦ see you next morning thank you everyone bye bye